March taraga turukta Manipur University campus the Chatarkiba Chamaga Subna Manga Suba Indian Science Congress ngasi loisin kray. Chamaga Taruk Suba Indian Science Congress Bhopal gi Barkatullah University da pangtok nagari. March kunga tarukta gi haugadariba measles and rubella vaccination campaign da thamapadagi chahi taraga manga fau gi makhada leiba angang singbu hida kaptok hanbiyo haina State Health Services appeal tawrakli. Health Department and Netherlands ka kusham naduna famung chamanga thaba hospital sanaba thorang leire White House chiruda sanaba khalle haina Health Minister Jayant Kumar na phongdokre. Ketrigawda drug chaba amadi yonba ngasidagi thingle haina lauthokre drug thadokchuna mahausa gi punsida hanjiningba singda mating pangani haina MLA Nahakpam Indrajitna lauthokre. Amasung solid waste, plastic waste, amasung engine panba gari singdagi thorakpa pollution na state asigi khwaidagi chawba issue ama oiri haina Manipur Pollution Control Board na haina. Ma'am, Bukrumzare, the Myang Impact News, ni Prime Time Manipuri News Bulletin Day, Kaidem Gentazina, Hogje Pungjasi, Fawuki Murba Pausing, ma'am, the Pizari. Indiagi Prime Minister Narendra Modi na Haukiba March Taraga Tarukta Manipur University campus ta Hogdop Kiba Chamaga Subna Manga Suba Indian Science Congress ngasi loishin kray. Loinana Chamaga Taruk Suba Indian Science Congress Bhopal gi Barkatullah University da pangthok naba Indian Science Congress Association na lep kray. Ngasi pangthok kiba Indian Science Congress loishin bagi thoramda atoiba mitunglen oikiba Manipur gi Governor Dr. Najma A. Haptulana Education yaudana leibak ama chakhotpa ngamloi haikibaga loinana mahiroi singda grassroots level dagi science pu khanghanaba khul ama adopt tauraga mafam adugi leibak lehau hauriba uhei uwa singna changbagi data semduna thamba mathok tai haina phongdoki India gi oina singthaningai oiraba Science Congress asigi ngasi loishinba numit India gi tongan ba mafamdagi lakpa mahiroi singda Young Scientist Award, Best Poster Award, Best Science Model, Pride of India Expo yauna tongan ba hiram singda award sing piduna mahiroi sing bupukning thawatki Manipur si tongan ba medicinal plant makhal chamanga henna leiba orchid makhal chamri henna leiba amadi awang nongpok lamdamda khwaidagi chawba thumhi chendaba pat oiriba loktak pat leiba lamdamni haina governor na singthaki amasung ayamba matamda anoba species puthokuna leiba yamna leihau faba lamdamni haina governor na makatana phungdoki Agriculture sector da Manipur na mangzil thana changsiliba sigi matang dasu singtha khibuga loinana food processing gi leiriba awat apa sing asida ahenba mityeng changlakna ba thauram aduda saruk yakiba scientist singi pukning jingsin ki I'm happy today that we are concluding this session, a successful session of the Indian Science Congress in Manipur. I'm sure ours is a small state. You might not have had all the comfort and facilities of a huge city, but I know the scientists always are ready in their search, not only for the new species, not only for the new theories and hypotheses, but also to discover their own country. And today, when you go back after the session, please don't forget that there is a beautiful paradise called Manipur. Come back again and explore and teach our children a better future. For those unreached, you reach to them. That's why your theme is. Thank you. Thamapandagi chahi taragamanga fawgi makhada leiba angang singbu sihanba amadi pokpada soinaiba thokhalliba measles rubella lainadagi ngakthoknaba thasigi tangkunga taruktagi state asida haugadariba measles and rubella vaccination campaign da leibak miyamna hidak kap thokpada saruk yabiu haina health director World Health Organization gi Dr. UNICEF India gi communication officer singna paukzelakli
North East Labour Hotel Classic State Health Society na sinduna pangtokhiba media sensitization on measles rubella campaign Manipur da pauzela si pirakhibani. Sensitization program aduda state asida leiriba pauche amadi electronic media gi mihut singa World Health Organization gi Dr. UNICEF India gi communication officer amasung state immunization officer singa measles rubella na thokhanba laina sing amasung campaign asigi matangda khananainaki. Directorate of Health Services National Health Mission gi Director Oiriba Dr. Razona Englishing aniga subna kun fawda India da measles muthatnaba amasung rubella laksinaba gi pandam thamli paikhalakliba campaign asi malem gi oina khwaidagi chawba angang koti nimfu henna hidak kapthoknaba gi pandam amani tha mapandagi chahi taraga manga gi makhada leiba angang singda measles rubella gi dose amamam kapkani. World Health Organization gi Surveillance Medical Officer Oiriba Dr. Pranay Dattana Malemda measles haiba laina makal asi chahi nauriba angang singbu sihanbagi khwaidagi maruoiba laina amani. Rubella hairaga sukhangnaba German measles laina makal asina congenital rubella syndrome CRS thokhanduna pokpada ngairiba angang singda soinaiba sihanba fauba thokhali. Malem pumbada nungsittagi launa ganba measles laina asina angang lak amaga lishing kuntraga mari henna sienbagi manungda angang lishing yangkai lomde India da oiri loinana malem da CRS na angang lak ama henna sokhanbagi manungda angang lishing nimfu henbadi India gini. Manipur da su CRS na sokhanbadagi polakpada heart brain gi laina naduna siba fawba yaukre. India gi laingak na measles rubella dagi ngak thoknaba paktakna na hidak kap thoknabagi Tabak paikat labasu chada humfugamanga kakta hidak kap thokpa ngamli. Manipur gi oina ahum suba phase gi oina paikalakliba campaign sida chada marfutaraga manga yauna bagi pandam thamli masida mama mapa sing angang singbu hidak kap thokpiu haiki. India da lising yang kai sahi madatholi measles na su tholi rubella na su tholi rubella sida koina kari haina phangeda congenital rubella syndrome na magi syndrome ama part defect me ama yawi heart of hore kaina hada koi haina iba operation tori ka haina me apse masi koi loine prevent of the bani ada masi yang khandra sapana bani masi ne yang mai loine sapana bani masi koi matam sang athor gadi lena me apse kan muka ngamgadar bani 6% contribution was from India only. You can imagine the incidence of death rate in India. Matlab agar if they are saying that this vaccine is effective, this will help us in eliminating measles and rubella, तो हमको मान लेना चाहिए क्योंकि they are into it. एक विलेज में एक टीम वर्क करेगा पर डे और उसको टारगेट करना है बच्चों के तो एक दिन में कितना बच्चा को इम्यूनाइज करेगा approximately 150 children. Sensitization program adugi khana nainaba du da state immunization officer oiriba Dr. Nandakishorna state asida angang poklaba matung sibagi chang asi chada mapan leiramba du chada taragamathoi yaure Manipur gi mafam ayambada lai thokpa hainariba measles amasung rubella naba thengnare mama pa singna angang da lai thokpa matamda hidak thaganu adum thokhalu haibagi wakhalon leiriba si apaba wakhalon natte henjilaklabadi angang adu siba fawba yaugani Rubella sina nupi amana miro lingaida narakpa narabadi angang adu heart ki laina brain ki laina amadi masa sonbada natana puknungda angang sigali tha mapandagi tragani thoi fawgi manungda leiba angang singda measles rubella gi hidak kapthoklabadi laina makhal asidagi ngakthokpagi chang asi chada marfu taraga manga lei aduga chahi amagi mathakta leiba angang singdana chada marfu taraga mapan ngakthokpongami State asida thasigi tangkun ga taruktagi hauraga April thagi tangkun tra fawba chathagadariba campaign asida hospital, primary health subcenter, health center, school, Anganwadi center sing the hidak kapkani haina fongdoroki. UNICEF India Assam ge communication officer Tashin Alamna campaign asi mai pakhanbada media singbu achauba thodang lei mamang da su state kharada measles rubella gi matangda social media singda lana pau sandorakpadagi awaba ama oiki. State asigi biriba media organization singna hidak kapthokpagi campaign asi mai pakhanbada mateng pangbiu loinana karigumba wathok ama lakpada mari leinaba singa unabiduna marik chumba pau miamda khanganbiu haiki chathagadoriba campaign asigi measles rubella gi hidak kapthokpa angang khudingmakta hidak kaple haibagi sakhangche pigadawri angang singda hidak asigi dose amamong kaplabasu tungda makha taba dose kapasu yai Campaign asigi hidak kappa lakpa matamda karigumba hidak kakadoriba angang adu laihau atopa laina
hospital da nabadagi pukhatliba angang mamangda measles rubella gi hidak kapkiba matamda sathiba allergy tawkiba angang oirabadi hidak asi kapa yaroi hairi. Health Department Netherlands ka kusham naduna famung chamanga thaba hospital sanaba thorang leire Netherlands ki team ama mathang thagi ahanba chayolda Imphal da laklaga chapchaba mafam yengsilagani haina Health Minister L. Jentakumar na phongdokre. Sangagodar ba hospital isigi mafam oina Khetriga Kairao Kendragi Manung Channa Waithau Chirubu Health Department na khalle adubu final decision di lakadar ba team adugi matung ina lepkani hairi. Lupakoti Chamri gi project asigi dabak Manipur lengakta ekar chahum gi mafam PBU haibagi proposal Netherlands tagi lakpa laikre hairi. Ngasi Health Minister L. Jentakumar Kairao Kendra gi MLA Laurembam Rameshwar yauna Waithau Chiru da chatuna yengsin ki loinana mafam asi project asigi chapchare haina paumi singda Health Minister na thamki. Tungda Art and Culture gi Minister gi famsu puriba L. Jentakumar na Department asigi makha da Film Institute ama Film City sanaba mafam Kairao Kendragi Manung Channa Kaina Amadi Kairao Wangkemda Chatuna Yangsin Ki Khongchat aduda Manipur State Films and Television Institute Imphal ge Director Nilotpal Mazumdar Su Sarukyaki. Netherlands Maduki country duna Moga Chopa Makalki company Moy Farmamana Akoida 30 acres ki lam provide to Bungambatargadi 500 bedded hostel ama Sage and Hiveki proposal Malakpa. Although we have already initiated Mandi Lagani Hiveki assurance, the Mamadi chance, we manning the Bedigi. Other Madigi Chiatagre, Atu Yam Tuna, Quint Hazabadi April Fast Week, it is the my whole team, my Netherlands Kamu issue, showing like an inkale, at the Moy communicator, and near the Matula, Matuna Moina, Pami Makijaga, the Karavat, and Hapakan Sini had to appear another Hiveki. Location selection matugilak sepanedo. Laigak na piriba health scheme gi kanaba beneficiary sing da haktheng na fanghanna ba hotnari haina Health Minister L. Jentakumar na phongdokre wafamasi ngasi Kairao Kendra gi manung chana famungdagi hogat kangkhatpa ngamdana leiriba mioi ahumda wheelchair amamam Health Minister masana chatuna khusinabagi thorongal da phongdokhibani Minister na hai ngasi piriba wheelchair asi Health Department na matam kayagi mamangdagi leiduna leirabani adubu darkar leiba mioi singda piba ngamdana solon sinduna leirakpani adubu anoba laingak asina wheelchair asi darkar leiba singda pidrabadi kana leite khanna Kanaba Laite Kana Darkar Labor Sing the Haktengana Pinaba Taurang Si Paikalapani Hari Makatana wheelchair si Kendragi MLA Kutanga Darkar Labor Sing the Pinaba Honagani Haina Minister na Fundoki. Queen Tatana Health Department, Mayam Guinea had a Harga Chinichil or Lady Lera. Let should be talked on a Mayam Guinea Harga go down Tale Vasi, but to Yam Noning Mukalpotni have the gay. So on the other num the city with the Hangtola, Madagi, Live Prajas and the Matuda, the Tiglo and a quick Chuma Makali, Kambusunda, PC Happy Panam Dagi, toilet to Gairaga High, Jelam the Madu Yenba Hori Dagi. I am no idea of Minister Ingram Hazavan, Hypocanda, I'm to Tablo Copia Position, the Health Minister going of Quilton Tagasari, so Mina Quay and no governments in the Samina Quay, like the Largim Salakan, Pibas. I cited I can't remove Lakanda Yamna Punduc. Again, they're going to see a home pig and target over there. The Massing the Atop Crazy Lady. I don't tam no quite department give quite poorly because pig and a honazari. A senator social pagi Makada Quay Tama the Summa disabling a Kupangam with Lissing some Pini, Pivasindo, as a quite Pangan Ganakan honazari. Ngasi Kairao Kendra gi manung chana kiam gai may laikai dagi khaidem irabo chahi humputara kiam gai mamang laikai dagi soram sanjauba chahi yangkai amadi thiam konsil awang laikai da leiba thiam Himalaya chahi nifuda wheelchair amamam Health Minister na khudol tamki chahi kaya ama famung dagi hogatpa ngamdana leirakpa ga loinana kanamata na mating pibidana laklabasu ngasi local MLA ga loinana Health Minister masa yaungna yumda laklaga wheelchair amamam Piduna Pukning Tagatpa Sida beneficiaries sing asina apenba fondoki. Osiam no jay, wajing asimayam lakpidana, aibo, when Pidana Topina to Tang Dopina, I did them get a busy punch by the cow like our never.
अदुदी करीमता लेते सिदगी हदक लाइसिने लोरे सिदगी नुंगारे कई कौजगदन खोकन रोय सारा अखोरामनिसो अखोरामनि मोय मतेंग तौबी अखो सारा लाखबी ग तौबीरिसे आई सिबसी लोरे सी तौरग अदुम सिजगरसु यारे निंग थुंगेबा Ketragaw Kendra gi oina drug yonba madi chaba toklaga mahausa gi punsida hanjining basingda masam maromdom lepchaba ngamnaba mateng pangani haina kendra sig MLA nahapam Indrajit na lauthokre nakal maromda Khergaw da leiba Youth Voluntary Association Yovana drug yonba madi chaba thingnaba changsiliba khongjangbu pukning thogat po oina lupa lishing kun gi mateng khosinakre ngasi thambal khongda leiba Ketragaw Kendra gi MLA gi yumda achamba thauram amaga loinana haidiba senfam adu Yova gi President Abdul Nur da khusinaki tharamudu da Imphal East District ki Superintendent of Police ke Mega Chandra su sarkyaki tharamudu ga mari leinana MLA N Indrajit hai ngasi Ketragaw Kendra da mayai ka ba chinchak saba amadi yonbagi mayok ta changsilakpa khongjang asi miyam gi mateng ga loinana mai pakna changsili Anti-drug drive asi makata na mapung fana chathana ba honabada kendra sida leiriba club maira paibi amadi miyamgi mating tangai fadri nakalamuramda drug chaba amadi yonba miyoi singna aranba lambi asi thadoke haina khalakpada kendra sigi mihut amo oina angamba mating pangani haina MLA na thazab piki support pira kadre ko ngasi mai pak kadurch parja mayam support pira kadre ngasi police samadi akoi MLA akoina parja gi seba tokjo tokchara pa koina mai pak kadurch manamuduna ni ngasi aina yoba club pu kauraga ai angam tarap ta gi ai council SP ga tanaraga ai angam tarap ta aina yoba club ki president amadi secretary da ai lising kun mayam da donate tokjo bagi aina mayam da thamjiringi si ai gi kendra da leibiri ba khudimak ni saga mari leina ba karwa tobirma khudimak parja na wa ba kaya hingna bai damakta tawrum leiragaju ngasi thadok piraga miyam ga tinaba yaba miyam gi damakta isona yaba business tatraga ini tawba yaba karbar da ai miyam gi damakta ai lejari yabisu aina miyam da pil tokjari Nakalamrom da Youth Voluntary Association Yovana Khergaw da drug chaba madi yonba ngasi dagi thingle haina lauthokre madi drug thadoktuna mahausa gi punsi rol da hanjinaba numit humni gi matam pikre association asigi president Abdul Nur na hai association asina piriba numit humni gi matam asida drug yonba madi chaba miyoi singna changjara u tungda tholakpa afafatta gi daita association asina puroi hamna mahakna Jacksilwa thamki nakalabram da Khergaw da drug ki mayokta changsilakli ba khongjang da local MLA amadi district ki SP na yamna chawna mateng pangbiba sidasu apen ba phongtoki thoramadu da saruk yaki ba Imphal East ki SP ki Mega Chandrana hauzik leidi ba anoba lainga asigi makha da state asigi oina changsilakli ba anti drug campaign gi saruk ama oina Imphal East District ta leiriba local club amadi miyam ga loina na mai pakna changsin ba ngamliba sida apen ba phongdoki makata na district police na mayai ka ba chincha ki mayok ta akan ba khongjang sangsin gani miyam na makata na mateng pangbiyo hain SP na appeal tarukli ngasigi numit tagi MLA nahapam Indrajit honorable sir gi makha luching makha da yoliba chariba thaiba punumakse aikoi tokjare aikoi surrender tawjare haina changjarak nangai gi aikoi platform room ama chang nangai gi ngasi khongjang ama changba hakoi haujadori chenjen changjari bu khongjang asi da pralekai praja punamangna support tawbiraga hajik changjabagi matam asi da changjam biraga makhoi gi any darkar leba punamak MLA na mateng pangbigani haibagi makha tabaga haijabsi loinana changjan birau che laita lairagi ni hairaga niyom kaibada tawbidaba laita lairagi oiragadi karamba hiramda paisa laknaba income laknaba family run tawnaba adugumado khanbiyu maduda upai leitraba singdugi damak sarkar leibiri sarkar da wakat piyu authority da wakat piyu government nasu kari mateng pangwa ngambano haibdo adu government nasu yengjagani Manipur Tribal Development Corporation Limited MTDC na tribal singidamakta natana tongan ba development work kaya paikatuna state asida natana nation asibu manglomda changsinba ngamna ba honari haina MTDC gi managing director Joseph Paulin na phongdorokli director of information and public relations DIPR na sidan moirangkhom da leiba DIPR gi complex da chathariba government department ki makok thongba official singa paumi singa unabagi thoramda wafamasi phongdorokli bani Thoramadu da MTDC ki Managing Director Paulin na makata na hai MTDC haiba corporation asi Manipur government ki makada leiba yamna machil tungkhalakliba public sector undertaking amani. Hauzik MTDC na Airport Authority of India ki makada lupa koti kuntraga nipan ki funding da Arunachal Pradesh ki Tezu Airport ki terminal building sabu ki thabak kanna paikhatli.
Loinana Imphal International Airport MTDC na paikhalakliba ASR MSSR building sabagi thabak mapung fana loishin kre makatana Imphal International Airport laiba rather building gi perimeter wall chankhatpagi thabak amadi city side emergency exit road na chingba tungan ba thabak kaya mapung fana paikhat hotnari loinana NEC gi makhada chingi manung hanjin na laiba mafam sing Khopum Paibung Kulen Kangvai Chingai amadi B Jangmong Paida Tribal Market Complex manga sagatpagi thabak su kanna chathari chahi asigi December fawbuda loisinba ngamgani haibagi pandam thamli haina mahang phangdoki Companies Act 1956 makada when the service for the socio-economic upliftment of the tribals and the scheduled caste people of the state of Manipur. Masi government ki work agency waina thabak tawi oru waina civil construction works da various department state government ki central government organization mayam ki thabak mayam se civil construction work se koi MTDC na paikhatni Paumi Singa Unaba duk any station the solid waste plastic waste amasung engine panba gari singdagi thorakpa pollution thengnabana State asigi khwaidagi chawbu issue ama oiri haina Manipur Pollution Control Board ki member secretary M Mangina phongdoki loinana Imphal city manungda noise pollution gi chang hengalakpadagi diesel auto sing regulate tawnaba government ki mari leinaba singdasu Pollution Control Board ki maikaidagi pauktak pikre hairi makhatana phongdorakpada Imphal manungda cheliba turel sing maru oina khwaidagi motsinba turel ama oiriba Nabul turen gi ising asi sezinaba yaba ising gi standard level dagi henna leire maramasina tha khudingi isingi test report logduna monitor tawba hore hairiba turel asigi isingda maru oina plastic component amadi E coli na chingba particle kaya yawba thengnare haina su phongtoroki turel asigi ising motsin bagi maru oiba haurakfam asi naga naladagi chentharakpa isingi masumna oigani haibagi thazaba phongtoroki loinana board asigi AAE Dr. W Roshanna Phongdorakpada Imphal City asi silent zone gi mafam ama oiriba governor house ki mapada leifam thokpa noise decimal gi changdagi hengatna leiba thengnare hairi mahakna makhatana phongdorakpada silent zone ama oiriba governor house ki mapa asi tangai fadana nin khongbagi chang asi ayuk nungthil gi matamda decimal manga dagi henbada aduga nungdang gi matamda decimal nemfu dagi Heloidabani Hairi Adubu Handak Ikuida Manipur Pollution Control Board na noise decimal Olubada Ayuk Nungtilgi Matamda decimal Kumputraga Mangagi Matakta Leiba Tengnare Haina Phongdoki Silent zone se akoi rules na khara piri akoi ki government na law thok mafam khara mako states na akoi ki no zone ka law thoiba simyam chu akoi silent zone nen lawni adi governor ki area da 100 meters around ji akoi silent zone nen lawni educational institutes mayam se akoi silent zone nen lawni hospital area si silent zone nen lawni masi akoi rules na haibani ko 65 ka na 75 yo ga di public na complaint to boya and rules ne de haire ko ado ko is limit laire BT Park 73.5 Kangla Park na 77 leiba adegi governor ki maning aswaida 75 legi limit laire silent zone se akoi rules na khara piri akoi ki government Bangthokliba CBSE Bosem di Koshem na loba class 10 amdi 12 ke exam asigi manungda harau kumai pangthok tanaba loinana yausang manung amdi chairauban numit khaknatana thabal chongdanaba amdi masi ngakna All Manipur Sound Services Association nasu sound service tawbidanaba luk kayana punduna lauthokiba wafambu miyamna sagatpinaba desham amdi AIMS ki apunba lup ama oiriba Indigenous Students Coordinating Committee ki chairol amana miyamda apel tarokli Directorate of Extension Education, Central Agricultural University, Imphal na Sindhuna Agri-Horti Livestock Fishery-Based Farming Systems and Formulations of Enterprise Module Saiva Hiramasida Lomi Singi Oiba Numit Tarit Nigi Training Program among Asidagi Haukre. Training program is Farmer First Program gi Makhada Sustainable Livelihood Development of Farmers in Manipur through Participatory Technology F Haiba Wakailon Asida Yumpham Oidana Asidagi Iroi Semada Labor Central Agricultural University Kauge Conference Hall da Haudokibane. Farmer First Program Haiba Tauram Asi ICAR na Lomi Singi the Paikatpa Akanaba Taurangni Taurang Asigi Makhada Low Singubagi Tabak Singda Thing
Thengnaba khudong chadaba singbu lawmi singna khangdoklaga tungan ba scientific experiments sing pangthokpada lawmi sing susruk yahanduna afaba law pathap ama puthoknaba honari. Maru aina lawmi singda matamga chanaba anokba law pathap sing khanghanba haibasi First Farmer Program gi achetpa pandhamni. Ngasidigi haudokliba training program asi maru aina law singuba sasan loiba amadi nga yokpaga mari leinaba thabak singda henna chathok leihannabaga loinana pothok sing adu akaknaba thorang amagi makhada kaithelda yaunabaki matangda lawmi singda takpi tambigani. Training program haudokpagi thoramda Manipur Laingaki Veterinary and Animal Husbandry Services ke Director Dr. H. Chaubana housing Manipur da leiriba dairy farming gi awatpa amadi farming makhal asina piriba khudong chaba kayagi matangda lawmi singge pukning chingsinki. Training program asigi ngasi ahanba numitta nga yokpa nganu loiba ok macha yokpa amadi paddy cum fish culture gi matangda tongan ba session mari pangthoktana lawmi singda anoba wakolon sing takpi tabiki. Kamna Manipur scope labor. It has a very tremendous scope. Dairy has very tremendous scope. I assure you, for doubling farmers' income in 2022, if we take up dairy, then we may even triple up this income. I believe dairy is scope si Manipur am personal layer si ke logo koi sangom ki sorti se koi da Manipur 85,000 tons kumata ma koi puthokona me 89,000 tons ko koi putte Manipur Milk Producers Cooperative Union da concept to koi sahi ma gi jaw to farmers in society me am Council of Higher Secondary Education Manipur ko semna thokpa cherolamana kumzai English ani taragadipan gi higher secondary examination gi answer script yengnaba khallaba head examiner assistant head examiner amadi examiner singi oiba general group discussion gi session sing pangthoklagani haina khangalakli March kungamari dagi haugadariba session sing asigi akupa marol council asigi notice board tagi khanglaba yagani amadi hariba sida sarukyaba asi examiner khudingmaki tangai fadabani haina cherol sina makhatari. SP Changnopal District Police Dr. S. Ibomchagi miteng makhada Inspector P. Tarun Kumar amadi CDO Moregi DSP Thokchom Thomas anina luchingba Changnopal Police ki kangbu amana ngasi lo na thingkraba lanholob UNLF ki cadre ama Changnopal District ki thamna pokpi daki fagat pangamkhre farba miyo edudi More Ward number 8 haino khong dagi Thokchom Ningthaurel Maitei atopoming Nonglei Hanba Maitei Masagi Chahi Kunganito Apopatias Toiba Maitei Mahagasi Lal Holobasida Kumja English Anigataragomdogi July da joint Tauki Amadi Myanmar ki Tomanada Train Taurure Amadi SS Sergeant Major Wakching Kauba Amagi Makada Tabak Taubari Hairi Maki Matakta Changnopal PS na case ama restart Taukre. Matang sois da break malogzage break ki matungda Wangjing Kaitel da potfam fambi singdagi thagi oina lauba vendor tax hengatpagi mayokta wakat mi fam chataki bagi pau amadi Manipuram sumalingi tongan i pau sing puduna lakchage impact news meeting tadun lebiu break ki matungda mayambo mukana taram nokchari Wangjing Kaitel da potfam family bi singdagi thagi oina lauba vendor tax lupa kundagi yankhai da hengatpagi mayokta wakat mi fam chatakre Wangjing Municipal Council gi khongthang asibu yaning da bafongdoktuna Kaitel ase da potfam family ba imai ben signanga si nomagi sintha leptuna wakat mi fam adu chatakibani hiramasgi matang da Wangjing Lamding Bazaar Shop and Stall Vendor Welfare Association gi President L Raseshwari na fongdorakpada Kaitel ase da potfam fambi amana tha amada thiriba tax ase potfam gi lupa yankhai Mai gi lupa chahum amot akai sengba gi lupa yankhai loinana lanai pochai sengba amadi honba gi lupa chatruk tharga punna lupa lishing amani pot sangba amasung thangba gi lupa chatruk thangnana thamkraba Municipal Council na lauriba lupa chamri asi khara tabiyo haina council asi da kyarak hanna aiba che piduna haizarabasu ngasi fauba tabidaba dagi ngasi gi wakat mi fam asi fambani hairi masida mari leinaba authority na miteng changbiduna platform phambi singi awaba si kokhanbiyo haina mari leinaba singi pukning chingsilakli puna masemi gi pesa loina toli gani adu sigi yengirga koina pije koina sukna mayama solwas program ginen haina so pa yankai door to door haiduna moina ma sigi pa yankai swai masiji akoina yindong gi di amola kai ding do ko gi logder jane baza manung gi di imai ben sing gi di imai ben sing gi oina pulap sukna lupa umraji oi diro
ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯩ ꯏꯁꯤꯡꯒꯤ ꯂꯣꯏꯅ ꯁꯨꯀꯣ ꯍꯥꯏꯕꯅꯤ Indian Constitution ki makhada miyam gi yaifanaba semliba laws singi matangda miyam puna wakal taminabagi thoram amang asi Imphal West ki Bamdare Ahaluk Community Hall da pangthokre District Legal Services Authority Imphal West na kusamnaduna All Manipur Nupi Marup Konthokzam Area Committee na sinduna nomig oiba thoram adu pangthokibane thoram da All Manipur Nupi Marup ki President M Sakhi Devi na nongmakangdana Manipur gi mafam ayambada thokliba thokdok wathok mayam asi karidagi thoklaklibuno amadi masi matau karamna Hanta hangadagi haibagi matangda wangangki. Maru oibadi nongmagi oiba aingi maramda khana nainabagi program ama pangthoklibasi ngasi Manipur da nongmakangdana thokliba crime mayam ama sugumba crime mayam singasi kaidobadagi tholaino masi kaidoragadi kokadage haibadudayda koigi All Manipur Nupi maramna chana khanjara kandudayda khungang khudingmakta sugumba program asi pangthokjabani Bosemna loba class 10 ge examination center singda mathau puriba miyoi singna mana tawgadaba mathau ningthina tawbada mahiroi singna natana mahiroi singna nataba pambai sezinabagi lambi leite mahiroi amadi invigilator ani gi marakta ratio propagation Chana Hanaba Center Sing the Boat na appeal Karak Taurabasu Arembata Takiba Kayani Haina Bosim ge Secretary Asham Akham Joy Kumar na Fongdokre Wafamasi Ngasi Sangmaijin Kai Kunau da Labor Smart Universal Academy gi Tare Lak Suba Mapokumun Thoram da Fongdokibani Thoramada da Athoy Mitulen ge Warol period na Joy Kumar na Hai Chahis gi Bosim na Laukiba exam adu da question paper leak oibagi wafam amata laikide Question leak oiningai machaksu laite exam haukraba matungda question paper leak oirakpa thoklabadi madu board ki data natte nataba pambai sezinabagi chatnabi paktaknana thingba ngamnaba private center sing board ki center oina onthok nabagi wafam phauba lai haiki leak ti tasing na di ai haijabadani leak ti soi woi haibagi athadi kainobo aikoi ki strong room amata questions is fazna thamine masai da madu mana na hona pada duplicate byam tholaga anasi now is the age of the website ala thadore mana badu mana mudi chhatra sing do malamina madu ki photo chumadra aina ngasai mana tokjeramba suggestion sida si paba sida si hangakpa hantak te sidi choiroi khanjabase pukai kai gre chhatra gi ningma loi hale madu tobigano parikha gi I question I'm strong room the Tamaga Naxili, I say Tatana. Thoramsida Saruk Yaraduna, Salai Holdings Private Limited ki Chairman and Samarjit na Hai, Chokolakpugi Matung in education gi Honglak Liba Kanglo Nasida Aikoisu Tuna Chatpa Matam Oire, Oza Amasung Angang Singi Mama Mapa Sing na Mahiroi Singbo Afaba Lambida, Purakna Bahotnaraba Matamdata Lamdam Asi, Human Resource ki Achauba Pukai Ama Oibangam Gani Haiki. Oza Singh Dukimati Warabani Haiba say never ever repeat. I am requesting. I could have Waba Chukta Bible Labia Roy, Madam the Agi Shai Sing Sige, Nasi Papa Mama something like that. I want to have a why say why I should pronounce. Can you get them to high get So we have no retirement. Our life is full dedicated. For the 20 years ki salai, 20 years ki vision Sigi Manung Dane Smart Universal Academy say it's a seat of that. Manipur Dahan Boina Pandit Dindayal Spar Scholarship Yojana gi makhada Manipur Postal Division Imphal na sinduna ngasi scholarship si mai paklaba mahiroi trago humdoida scholarship khusina kre Imphal gi head post office ta pangthok scholarship khusina gi thoramadu da scholarship asigi Santhang yenthoknaba post office ta bank account hanghanduna mahiroi sing aduda bank ki passport sing khusina ki thoramadu ga mari leinana wangang bada Imphal gi superintendent of post office KSS Ibom Chana phongdokhibada Dindayal Spar Scholarship Yojana si class 6 gi class 9 fawda tamliba mahiroi sing da piba chahi gi oiba scholarship ni handak chahi gi oina Manipur da gi mahiroi kun scholarship asi apply tawbada punna mahiroi tragahumdoi mai palaktuna North East Circle gi oina Manipur ne scholarship asi khwaidigi yamna phangba state ama oirakhibani hairi Yojana si gi da mahiroi amada chahi amagi oina lupa lising taruk scholarship oina piri ate atopa department sing bank sing amasung defense ki sector makheda akoi social commitment leiba adumaina department of post social ki commitment mayam am lei haiba commitment sing si manungda Pandit Dindayal Spars Yojana haibasi
class 6 tagina 9 over the school going children makajida encourage the boy na Department of Post ki library ki section sidagi amasung masi product sidagi makoi bu koi academic career da encourage to boy na sinba duma yojana mani District E-Governance Society Bisnupur amadi Ichel Common Service Center CSC anina kusamnaduna numit nini gi oiba district asigi Common Service Center singi oiba mela manga sidagi haukre Bisnupur gi Old Municipal Council building the Labor Conference Hall da pangthokiba thoramadu da saruk yakiba Bisnupur block ki SDO Lalitham Bingai IS na transparency accountability amadi corruption free ohenge hairabadi laingak na paikhalibe scheme sing miam da khan ge hairaba amadi thong manana chakotpa India ama ohenge haiba tarabadi asigumba laingak na linkhalak liba common service centers singi achoba thodang lei haiki Status the lady by intellectual disabilities sing the training and learning materials TLM kit sing yantokre Tharamadu Relief Center for the Welfare of Differently Able Persons Manipurna Nation Divyang Jant and Department of Empowerment of Persons with Disabilities Divtan Jant MSJ and E-Government of India ga kusam narga GM Hall da pangtokibani Manipur Legislative Assembly Speaker Y Kamchan na Tharamadu da sarukyaradun hai state machinery sing na beneficiary sing da government ki lady scheme singi ahen ba khutong chaba sing pina ba hotnari amoramda differently able persons sing bu apabu wakalon amadi minung siga loinana makhoi gi lady ba hai sing ba sing adubu matang chana sezinabinaba social scientist Dhanabir Laishram na mama passing ki pukning chingsin ki Indian Dental Association Manipur State Branch na su Sindhuna ngasi World Oral Health Day pangthokre say thing mouth thing health haibathim da porompata leiba Jawaharlal Nehru Institute of Dental Science ke lecture hall da pangthokiba thoramadu da Janims ki Medical Superintendent Professor L Ranbir Indian Dental Association Manipur State Branch ki President Elect Dr. R.K. Ratan Kumar su sarukya ki ngasi ki thoramadu ga mari leinana World Oral Health Day ga mari leinana painting competition gi award su yanthoki Regional Institute of Medical Sciences RIMS su World Oral Health Day gi thoram pangthoki Dental College RIMS na sinduna pangthok liba thoram da college asigi Department of Public Health Dentistry na government Malom Mega High School Malom da mass toothbrushing demonstration amadi masigi matang de awareness program sinki numinasiga mari leina na lem na toothbrush amdi toothpaste yanthoki baga loina na dental health checkup su pangthoki Airport Road Sangai Prog the Labor Lions Service Center of Lions Club ta Mars Thagi Ani Suba Free Eye Camp Lakliba Tangkun Gamanga gi ayuk pung tara dagi nungtil pung tara gani toy fawa pangthok lagani haina Lions Eye Hospital and Services Trust na thakwa Cherol man hairi amadi miyam na hairi ba sigi khutong chaba lobiu haina Cherol sin makatari CSG haina su khangnaba Chinese hand grenade ama sakhangdaba singna singzamai Police Station ki manung channa Hairangoi Thong Ningthemcha Karong da leiba Sorai Sam Govind Singh chahi kuntraga tret ki yumgi thongal da than lei hand grenade adu ayuk pung taret makhairum tabada thengnar khibani S Govind Singh hairiba miyo SCFCI ge transport contractor ni ayuk pung mapan tabada singzamai police ki kangbu ama laktuna bom adu lakhtlaba matung da lamfel gi dumping site dispose tawna bo honaki mai pak tabadagi police station da pukhatki makhatana thizinabagi damak su moto case ama thangkat kre Suna Changsilak Liba Campaign for Total Education gi Sarka Moina ngasi Imphal East ki ning Thongnai Primary School da Mahiroi Lubasigi Thomi Singh na Yangsin Khongchat ama chatkre ngasigi Yangsin Khongchat adu da Hairiba School asigi matamga chana daba awat apana thalamba school ama oina leiramba thengnarki Class 1 dagi 5 fawba leiba school asida classroom ama khaktana da school asigi leiriba Mahiroi pumba class tawba thengnarki asida sunatana school asigi building su yamna fibam chadan leiramba thengnarki amadi campus su ki fencing su Kenduna Lairamki, Fibam Soklaba School Asigi Oza Manga Kakna Chalai Hori, or Iriba Fibam Asida Jet Yo Zone 2 na Kualiba School Asibu, Marilena Authority na Atu Matam da Minyang Changbinaba Suna Apple Tarokli.
Campaign asigi sorok amoina MSU Thawal District Committee nasu Infalis ki manung chana leiba Ningthongnai Primary School da yengsilubada matam ga chunadraba awatpana thalabi school ama oiduna leirongki hairi class 1 dagi 5 fawba mahi tamlibi school asina seasonaba yaba classroom amakhak leiba maramna class 1 dagi 5 fawgi mahiroi simbu classroom amakhakta da punna lairik tamba thengnarakhi March Mapandar ki Trang Mathoi Fawba Nagpur da famkiba RSS ki Akhil Bharatiya Pratinidhi Sabhada India ki Tongan ba mafam singda mamalon sizinaba haurakpabu nungnangba hantarakpabu nungnangba fongdorakpaga loinana miyam laingak amadi lup singna mamalon sizinabada pukning thaugatnaba amadi mathau taba Thabak Singh Paikhatnaba appeal tawkre haina RSS Manipur Prant na thokpa cherol amana khangalakli amadi mifam aduna hiram asigi matangda point taret yawba resolution amasu lauki hairi Lebak Sinba thungna chathagadaba Rashtriya Prashikshan Abhiyan gi saruka moina ngasi BJP Lilong Mandal na sinduna Lilong Tarian makhongda nongmagi oiba boot level political training ama pangthokre Bharatiya Janata Party na sinduna party asigi mapangal kangkhatnaba amadi machang oiba thaumi semgatnabagi pandamda hairiba training program asi sinbani BJP Manipur Pradesh Mahila Morcha ki Vice President oina Thaupuramba Kongkham Inaw Chabu BJP Mahila Morcha ki Anoba President oina Khankre haukiba March 13 party ki President na thokiba order amagi matung ina President ki fam asi Kongkham Inaw Chada sinakibani Cookie Student Organization Morena FPS go down More dagi Cheng Sing mafam khangdana mafam khangda mafam singda hongdoktuna thaidokle haiduna yaningdaba fongdorokli mahir roi lob asigi cherol gi matung ina cheng thaidokliba si More block ki FPS ezennasu khangba laite aduna numit nini gi manungda chingthokiba tha ahumgi Cheng Sing puthoraktrabadi keso Morena akanba khongjang changsilagani hairi hauji ngasi nomagi sanbagi pau Taruk Suba T20 Manipur Veteran Cricket Tournament ki semi-final match sing sana naba sem saba loi krengasi model Higher Secondary School amadi Oriental College ki sanabungda sanakiba cricket tournament asgi aroiba league toss namkiba Nauria Pakanglakpa Sporting Association ka Imphal na batting hana sanudana match asgi apiba over kunda wicket taret turga supnagi run chamuk sumna ahum khak lawbangaki innings asida Ratana run kun aduga Gautam na run traga manga lawbangaki match asgi ani shuba innings sanakiba Young Welfare Club Langthabal na over taraga tarukta wicket ani khak turga mai pakpagi run chamuk sumna mari etu lawdana tournament asi semi final chambanga ki ngasi sanaki ba tournament asi aroiba league match asida wicket amaga loinana out oiduna run kuntraga nipan lawbangam kiba Young Welfare Club Langthabal gi all rounder Gozendrona man of the match taki Manipur Veteran Cricket Association ki bidyang makhada chathariba cricket tournament asida team nipan na saruk yari tha asigi kungani thoida sanaga da tournament asigi ahanba semi final da Cyclone thangmai banamadi Chajing Cricket Club ani na lamba tanglargani Manisuba MCA Plate Cricket Tournament YWYC Wangkem Mai Pakre Manipur Cricket Association ki binyang makhada Langthabal Public Ground da chathariba cricket tournament asigi ngasi sanakiba taramdoi suba lekta toss ngamkiba PSC Khoyathong na batting hana sanaduna match asigi apiba over kuntraga manga yaudana over kungani pan ga ball amada wicket tara muk turaga supnagi run cham ga taraga nipan khak lobungam ki innings asida Saurabh Biswas na run yankai mathoi lobungam ki match asigi ani suba innings sanakiba WYC Wangkem na over kun gahum doiga ball on the wicket ahum khak turga mai pakpagi run chamukun adu lobungam ki innings asida Harit Dipankar na run kuntraga nipan aduga Hero Kumar na run kuntraga mari lauki ngasigi league match asida wicket ahum amdi run kuntraga nipan lobungam kiba WYC Wangkem gi all rounder Harith Dipankar match asigi man of the match taki cricket tournament team kungama thoina saruk yaduna chathariba tournament asigi league match singda athoi ehen tanari hayeng chathariba tournament asigi taragamari suba league ta KIYC Katri Iril Mapal amasung Nauria Pakanglakpa Sporting Association ka Imphal ani lamba tangnorgani Kunginipan Suba Governors Cup Invitational Polo Tournament of the Tragatret Suba Governors Cup Women's Polo Tournament Hayengdagi Kungamat Tarik Kungamat Hayengdagi Pangthokpa Hauragani Haina Tournament is organizing secretary Dr. T.S. Cha Mangilal na Thadropa Cherolamada Kangalakli.
Mangasuba El Razbabu Memorial Junior Volleyball Tournament ki final da Bhake Sanakai Telabadi YMDO Herangoitong Anina Lamba Tonergani Tasiki Tragamari the Chatrakli Volleyball Tournament Ngasi Sanakiba Ahanba semi final da Bhake Sanakai Telna SDC Team A Samurabu Ahum Ama set the point Kungamanga Mapan Kunganipan Kungataru Kunganitoy Kungamanga Amdi Kungamanga Taragatarukta Mighty Piki Bagaloina Ani Suba semi final dana YMDO Herangoitong na NYVA Team A Naurembu set Ahum Sinoda Point Kungamanga Kungamatoy Kungamanga Taragamanga Musung Kungamanga Tarada Mighty Pibangaki Young Man's Development Organization Harangoi Tong na Sinduna Chathariba Volleyball Tournament Sida Team Nipana Saruyari Tasgi Kunganitoy da Chathariba Tournament Sigi final match Sanargani. Arabada Bulletin Sigi headlines Mohana Mayam the Tamsaki. March Taraga Tarukta Manipur University campus the Chatarkiba Chamagasubna Manga Suba Indian Science Congress Nasiloishin Cray Chamagasubna Taruk Suba Indian Science Congress Bhopalgi Barkatullah University the Pangtok Lagani. March Kunga Tarukta Hawadariba measles and rubella vaccination campaign the Thama Pandagi Jahi Taraga Manga Paugi Maka the Leba Angang Singbo Hita Kaptok and Bio Haina State Health Services na Apil Tarukti. Department of Netherlands ka Kusham Naduna Famung Chamanga Thaba Hospital Sanaba Taurang Leire White House Jiruda Sanaba Kale Haina Health Minister Jen Kumar Fongokwe. Katrigao the drug chaba madi yon banga sidagi thingle haina laukokre drug thadokuna mausagi punsida hanjingningbα singda mating pangani haina MLA nahapam interest in laukokre. Amasung solid waste, plastic waste, amasung engine panba, gari singdagi thorakba pollution na state asigi quite the job isum oidi haina Manipur Pollution Control Board na haina.